ꯇꯦꯜꯍꯩꯕꯅ ꯃꯐꯝ ꯃꯔꯥꯡ ꯀꯔꯤꯁꯨ ꯈꯪꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯔꯛꯄꯗ ꯈꯨꯂꯥꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯥ ꯑꯁꯤꯕꯨ ꯑꯁꯨꯃꯛ ꯋꯥꯈꯜ ꯇꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯀꯨꯝꯍꯩ ꯁꯕꯥꯡꯄꯨꯠ ꯑꯁꯤꯕꯨꯅ ꯀꯔꯝꯅ ꯇꯧꯕ ꯌꯥꯝꯅ ꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯇꯦꯜꯍꯩꯕꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯒꯤ ꯀꯥꯗ ꯊꯥꯡꯖꯤꯟꯕꯤꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯎꯕ ꯈꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯤ ꯑꯋꯨꯟ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕꯗꯣ ꯉꯝꯖꯔꯝꯗꯦ꯫ ꯉꯁꯤ ꯑꯁꯤꯃꯗꯤ ꯊꯦꯅꯩꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯒꯤ ꯃꯌꯨꯝꯗ ꯍꯟꯕꯗꯣ ꯐꯖꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯈꯨꯂꯥꯛꯄꯅ ꯊꯦꯟ, ꯅꯕꯨꯡ ꯑꯁꯤꯅ ꯆꯥꯕ ꯌꯥꯅꯕ ꯀꯔꯤꯅꯣ? ꯑꯆꯝꯕ ꯈꯔ ꯂꯥꯡꯂꯨꯔꯣ꯫ ꯅꯕꯨꯡ ꯑꯁꯤꯗꯤ ꯑꯩ ꯁꯦꯟꯅꯍꯧꯔꯒꯦ꯫ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯋꯥꯕꯤꯈ꯭ꯔꯦ꯫ ꯈꯨꯂꯥꯛꯄꯅ ꯀꯥꯎꯕ ꯂꯩꯔꯣꯏꯀꯣ꯫ ꯃꯇꯝ ꯑꯁꯤꯁꯨ ꯊꯪꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯍꯟꯅꯔꯣꯀꯣ꯫ ꯃꯈꯣꯏ ꯈꯔ ꯂꯩꯍꯧꯔꯤꯕ ꯒꯥꯡꯇꯤ ꯑꯃꯗꯤ ꯃꯔꯨꯞꯁꯤꯡ ꯈꯨꯂꯥꯛꯄꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯉꯝꯅ ꯍꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯤ ꯑꯋꯨꯟ ꯑꯗꯨꯗꯤ ꯍꯜꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯗꯨꯒ ꯈꯨꯂꯥꯛꯄꯤ ꯑꯋꯨꯟ ꯑꯗꯨꯒꯗꯤ ꯀꯔꯤꯁꯨ ꯋꯥꯔꯤ ꯁꯥꯅꯗꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯇꯦꯜꯍꯩꯕꯒꯤ ꯐꯃꯨꯡ ꯃꯆꯤ ꯃꯆꯤꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯒ ꯂꯩ꯫ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯡ ꯃꯆꯜ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯣꯏꯕꯅ ꯊꯃꯣꯏ ꯊꯃꯣꯏ ꯑꯗꯨꯗꯤ ꯅꯨꯡꯗ ꯋꯥꯔꯤ ꯁꯥꯅꯖꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯅꯔꯒ ꯐꯥꯖꯤꯟꯗꯨꯅ ꯑꯁꯨꯝ ꯂꯩꯅꯔꯤꯕ ꯆꯤꯝꯕꯥꯜ ꯑꯅꯤ ꯑꯗꯣ ꯀꯤꯁꯤ ꯈꯔ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯄꯦꯟ ꯄꯦꯟꯗ ꯀꯌꯥ ꯑꯗꯣ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯅ ꯆꯤꯝꯕꯥꯜꯁꯤꯡ ꯑꯗꯣ ꯂꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯠꯇꯗ ꯏꯕꯨꯡ, ꯏꯆꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯕꯁꯨ ꯈꯟꯅꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯀꯥ ꯑꯗꯣ ꯄꯨꯡꯁꯤꯛ ꯁꯤꯛꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯊꯦꯅꯩ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯏꯅꯦ, ꯏꯅꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯑꯅꯤ ꯑꯗꯣ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯍꯦꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯅꯦꯒ ꯃꯄꯥꯒꯅ ꯇꯧꯔꯤꯕꯗꯨꯗꯤ ꯊꯦꯟꯅꯩ ꯈꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯈꯪꯍꯧꯗꯅ ꯍꯦꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯛꯁꯤꯜꯂꯛꯄꯁꯤꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯩꯅꯈ꯭ꯔꯤ꯫ ꯃꯄꯥ ꯃꯅꯦ ꯑꯅꯤ ꯑꯗꯣ ꯊꯦꯅꯩꯅ ꯏꯅꯦ, ꯏꯅꯦꯒꯤ ꯆꯥꯛꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯅꯃꯧꯒ ꯇꯨꯝꯂꯁꯤꯀꯣ, ꯍꯟꯈ꯭ꯔꯒꯅꯨ꯫ ꯈꯨꯂꯥꯛꯄꯤꯅ ꯍꯣꯏ ꯊꯦꯅꯩ, ꯅꯤꯅꯦꯁꯨ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯀꯌꯥ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯉꯁꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯅꯕꯨꯡꯒꯤ ꯆꯥꯅꯕ ꯀꯔꯤ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯔꯕꯅꯣ? ꯊꯦꯅꯩꯅ ꯏꯕꯨꯡꯒꯤꯗꯤ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠ ꯈꯔ ꯆꯝꯅ ꯐꯨꯠꯄꯤꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯥꯡꯗ꯭ꯔꯤ, ꯏꯕꯨꯡ ꯑꯁꯤꯅ ꯅꯥꯗꯨꯅ ꯂꯩꯕꯁꯤꯗ꯫ ꯈꯨꯂꯥꯛꯄꯅ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ꯫ ꯑꯩꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯕꯨ ꯀꯌꯥ ꯐꯥꯎꯗ꯭ꯔꯤꯗ꯫ ꯑꯗꯣ ꯅꯪꯒ ꯅꯅꯦꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯑꯩ ꯃꯅꯤꯡ ꯐꯥꯎꯕꯗ ꯆꯪꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯗꯣ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯗꯣ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯃꯄꯥꯜ ꯊꯝꯅ ꯊꯣꯛꯈ꯭ꯔꯤ꯫ ꯊꯦꯅꯩ ꯑꯗꯨꯁꯨ ꯑꯅꯥꯕ ꯂꯩꯒ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯤ꯫ ꯃꯅꯦ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯅꯩꯅ ꯏꯅꯦ, ꯀꯔꯤꯒꯤꯅꯣ ꯏꯄꯥꯒ ꯅꯈꯣꯏ ꯑꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯔꯤꯕꯁꯤ? ꯅꯨꯡꯁꯤꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯀꯔꯤꯁꯨ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯏꯅꯦꯁꯨ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯕꯁꯤ? ꯅꯃꯧꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯋꯥꯕꯒ ꯂꯣꯏꯅꯃꯛ ꯍꯦꯛ ꯀꯥꯎꯏ꯫ ꯃꯅꯦ ꯑꯋꯨꯟꯅ ꯍꯦꯔꯥ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯁꯨꯕꯀꯣ ꯏꯔꯥꯡꯗꯤ? ꯊꯦꯅꯩꯅ ꯈꯪꯉꯦꯕ, ꯑꯗꯣ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕꯅꯤ ꯃꯗꯨꯗꯤ ꯈꯪꯗꯦ꯫ ꯑꯋꯨꯟꯅ ꯅꯪꯒꯤ ꯅꯄꯥꯅ ꯌꯥꯗꯕ ꯅꯣꯏ ꯃꯥꯃꯗꯣ ꯑꯗꯨꯒꯤ ꯈꯠꯅ ꯆꯩꯅꯕ ꯈꯔ ꯇꯧꯈꯤ ꯅꯣꯏ ꯃꯥꯃꯒꯤ ꯍꯥꯡꯇꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯐꯅꯔꯕꯁꯨ ꯑꯗꯨꯝ ꯏꯀꯥꯏꯕꯣꯏ ꯋꯥꯔꯧꯕꯣꯏ ꯀꯧꯅꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯅꯪ ꯏꯄꯥꯒ ꯑꯩꯒꯁꯤ ꯆꯍꯤ ꯌꯥꯝꯅꯁꯨ ꯍꯟꯅꯗꯦ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯐꯨꯅꯔꯛꯏ꯫ ꯀꯔꯤꯁꯨ ꯍꯟꯅꯗꯦꯗ꯫ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤꯕꯅ ꯊꯛꯁꯤ ꯈꯥꯁꯤ ꯀꯌꯥ ꯂꯩꯔꯛꯇꯕꯅꯤ ꯅꯅꯦ ꯑꯩꯁꯦ꯫ ꯅꯪ ꯏꯄꯥꯅ ꯑꯍꯜ ꯍꯥꯏꯕ ꯑꯣꯏꯕꯅꯤꯅ ꯈꯔ ꯕꯦꯕꯥꯔ ꯇꯧꯍꯟꯅꯤꯡꯕ꯫ ꯃꯁꯤꯗꯒꯤꯅꯤꯗꯣ ꯅꯈꯣꯏꯁꯨ ꯈꯪꯍꯧꯒꯗꯕꯅꯤꯀꯣ꯫ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯂꯥꯟꯅ ꯊꯥꯡꯂꯨꯕꯗ ꯃꯈꯥ ꯑꯃꯨꯛ ꯊꯥꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯇꯥꯁꯤꯟꯕ ꯍꯩꯕ ꯑꯁꯤꯁꯨ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯕꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯅꯤꯀꯣ꯫ ꯑꯃꯨꯛ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯤꯍꯨꯜꯁꯨ ꯅꯅꯤ ꯑꯩꯒꯤ ꯀꯥꯡꯂꯣꯟ ꯈꯔ ꯃꯈꯩꯗꯤ ꯃꯥꯟꯅꯩꯗꯣ꯫ ꯊꯦꯅꯩꯅ ꯌꯥꯔꯦꯍꯦ ꯏꯅꯦ, ꯅꯪꯁꯨ ꯑꯩꯕꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯧꯅ꯫ ꯑꯋꯨꯟꯅ ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯉꯥꯏꯈꯣꯅꯤ,
warida aikhoisi ikau kawi nabung telhaibagi asa atha khara pubirao aikhoi anina khara hek indirasi napa bungsu hana khara pijabiro aikhoi anina amuk kolhaura singa sidi natrabadi chara loinamak henaba tari thenayadasu manegi waduda hoi hoi haidana mapak phulakpadogi sana thaknaba khara silamlaga saksang aduda ningthina adumak thambiramli mabung telhaibagi asamba torobo samput ado patra amada haptuna puthora I mani awunna ibungo telhaiba nangbu tabro si mi to amuk ta pangthu kaino khara sasinsi natrabadi na sado kalu yararoine he mani khulak piaduna kauriba adu taraduna telhaibado mamit adu panglai aduga mangak khairi saning de haiduna adubu thenaina ibung achamba samputsi nasana khara injeraki natrabadi na sado yamna soksin khragani ye haina thamjillami thenaina ibungsi yado khara kathupirao yamna sadrabasu masina pangal oirabani ama ani dadi sasenbiyo ashumna thenaina kana haiman badagi saning da khara amadi saba tarami telhaibado khara saraba matung mangak ado amu khairi ogle haidana thenayadasu telaibagi masilado daithok biduna adumak potha hankhri phaijuk amasu sopsin biduna thambirami thenayina ibung aikhoisu karino khara sarukhigi ipasu saba loiramlagani aikhoina amuk sari ngai ipa amuk tharaki ngaiha ngairamuko masi hairamlaga saksang tamna adumak sangkhri mani aduga mapa khulak palwadi maisu yaudabi lairang mapa alada famduna sumak lairami thenaina ipa aikhoi amuk saragi ibungsu khara inbiramlabani ipa na ngaihak amuk sangbiramlo inega aigasu lakhini khulak padasu masa telhaiba ado amuk sangbiroge haidana tapna hogolai matamasida khulakpagi sak ado adomak uptuna laibado khulakpi awunna urami khulakpina ibung karigino sak sadribado nasan aine yomasida laibagiro ibung nasan ai hankrora karigino aiba hauzik phauba ngakpiribasi khulakpana isan awun nangbu karigi nabung aina ngakpiroi aigisu matamaduda ashoiba laiki karigi isan langani haukjiti seni paado lai oikhri aina mabu yamna lan laukhibani isan dasu hairoidaba wa ka yama khaikri nabung busu nangna ngakpiyuko aisu isan gi mafamda yamna soikrabani ashumna mabung masalani yado lainarama nungaitaba kaya ado sengdoknaraduna haukjiti nungaibagi pirang kaya amasu ihongnaraklami mikop adumakdada thangnungda kiramba warawnabagi langla kaya ado puna tathiduna harau hrau numidangi sara adubu puna saminari haukhiba kaya adu ningsingjaduna ngasidi telhaibani yum masida sanglakpadagi nungaiba haibado oirami makhoi puna punsinma ngamlakhi numit asidagi mathangi numitni khulakpado ayo anganbada magi kaadudagi thoglaknaga telhaibagi famung nakal aduda morama thaduna wakhal wana fami wakhal khara amasu khanjarami khulakpana ngasi aikhoigi khwaidigi sauba kumhai numit iko kumai asibu karamna pangthoklasigi isa telhaibana famda taaduna leiraga aina karamna harau yawgadabano amuk yawdrabasu khunjami yamna kari amuk khairakpa pharisi thoglaba ma laksarasini yawbu yawdri khulakpana wakhal kaya khanjaringai awona dusu yahauraduna telhaibagi kaadada sangaklami adubu mabung adudi awabu puluma magal loinaduna famduna laibado urami awunna ibung karino ahinga amate hek tumdabara adumna taurabadi na sahadusu mayeng taba tari thoinasu khanjiluраnuda khulakpana isan nabungsu hogatpa kuidrida isanu pa sidi ningaiduna domaktumi ngasigi komaya sibu karamna taugadabano khanfam khangdana lairamibani awunna madugidi nasana sillagi ibungna karisu kok saruraganu awa ana haibado yaurabanina khara yangthok injin taunaba tabani karidi upai leiri khunjamiyana pangthok saraseni adumak ibungna nungaitrabadi ngayak hek thauram hawdokpado yaubiruro telhaibagidi aina yengsil hauragi thenaisu kumai yauge hairabasu yaujarasanu ibungna warabadi
ꯑꯩꯅ ꯀꯔꯝꯅ ꯀꯨꯝꯍꯩ ꯌꯥꯎꯕ ꯌꯨꯝꯗ ꯍꯟꯒꯗꯕꯅꯣ? ꯑꯩꯁꯨ ꯍꯜꯂꯔꯣꯏ, ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯒꯦ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯁꯨ ꯃꯁꯜꯅ ꯁꯤꯜꯂꯤꯕꯗꯨꯗ ꯌꯥꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯅꯜꯂꯝꯕꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯌꯥꯡꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯅꯩ ꯑꯗꯨꯁꯨ ꯍꯧꯒꯠꯂꯗꯨꯅ ꯑꯌꯨꯛꯀꯤ ꯑꯆꯥ ꯑꯊꯛ ꯆꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯇꯦꯜꯍꯩꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯊꯦꯅꯩꯅ ꯇꯦꯜꯍꯩꯕꯕꯨ ꯍꯧꯗꯣꯛꯇꯨꯅ ꯏꯟꯕꯤꯔꯤ꯫ ꯃꯄꯥ ꯑꯃꯗꯤ ꯃꯅꯤ ꯑꯗꯨꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯜꯗꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯍꯧꯅꯗꯨꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥ ꯀꯅꯥꯅꯣ ꯑꯁꯨꯛ ꯉꯟꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯄꯥꯜ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯈꯨꯟꯖꯥ ꯑꯃꯅ, ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯂꯥꯛꯂꯤ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ꯫ ꯈꯨꯂꯥꯛꯄꯅ, ꯇꯥꯔꯦ ꯇꯥꯔꯦ, ꯈꯨꯟꯖꯥꯁꯤꯡ ꯀꯔꯤ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ? ꯑꯉꯝꯂꯥꯅ, ꯈꯨꯂꯥꯛꯄ, ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯕ ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯀꯗꯕꯅꯣ? ꯀꯨꯝꯍꯩ ꯑꯁꯤꯁꯨ ꯍꯟꯗꯛꯅ ꯂꯣꯏꯕꯁꯨ ꯅꯠꯇ꯭ꯔꯤ, ꯃꯊꯪ ꯑꯃꯨꯛ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯌꯥꯏꯅ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯀꯨꯝꯍꯩ ꯑꯁꯤ ꯁꯔꯨꯛ ꯌꯥꯔꯔꯣꯏ, ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒꯅꯤꯌꯦ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯗꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯣꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯈꯨꯂꯥꯛꯄꯅ, ꯈꯨꯟꯖꯥ ꯃꯌꯥꯝ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯆꯕꯥꯡꯀꯣꯠ ꯑꯁꯤ ꯁꯔꯨꯛ ꯌꯥꯅꯤꯡꯂꯕꯁꯨ, ꯈꯨꯜ ꯑꯁꯤꯗ ꯁꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯊꯪꯅꯕ ꯈꯨꯜ ꯀꯌꯥꯗ ꯌꯥꯎꯔꯨꯒꯦ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯦꯀꯣ꯫ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯀꯗꯕꯗꯣ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯁꯨ, ꯈꯨꯂꯥꯛꯄ, ꯀꯔꯤꯒꯤ ꯃꯤꯒꯤꯗ ꯌꯥꯎꯔꯨꯗꯕꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯇꯣꯞꯅ ꯁꯤꯜꯂꯨꯒꯅꯤ? ꯑꯩꯈꯣꯏꯅ ꯄꯥꯝꯃꯗꯤ ꯇꯦꯜꯍꯩꯕꯅ ꯑꯅꯥꯕꯗꯒꯤ ꯐꯔꯛꯄꯁꯤꯅꯤ꯫ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯃꯔꯛ ꯑꯁꯤꯗ ꯒꯥꯡꯇꯤ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯥꯡꯇꯤ ꯑꯗꯨꯗꯤ ꯊꯦꯅꯩꯒ ꯇꯦꯜꯍꯩꯕꯒ ꯈꯔ ꯅꯛꯁꯤꯟꯅꯕꯒꯤ ꯃꯃꯤ ꯈꯔ ꯇꯥꯕ ꯐꯪꯕꯁꯤꯗ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯖꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯀꯌꯥꯁꯨ ꯍꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯒꯥꯡꯇꯤ ꯑꯗꯨꯗꯤ ꯈꯨꯂꯥꯛꯄꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯡꯇꯤꯅ, ꯊꯦꯅꯩ, ꯏꯇꯥꯎ ꯇꯦꯜꯍꯩꯕꯗꯣ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯈꯔ ꯌꯦꯡꯕ ꯆꯪꯂꯛꯈꯤ꯫ ꯊꯦꯅꯩꯅ, ꯉꯔꯥꯡꯒ ꯉꯁꯤꯒꯗꯤ ꯏꯈꯦꯟ ꯈꯦꯟꯅꯗꯦꯗ, ꯂꯥꯛꯑꯣ ꯏꯕꯨꯡ, ꯑꯁꯣꯝꯗ ꯆꯪꯉꯁꯤ꯫ ꯊꯦꯅꯩ ꯑꯗꯨꯅ ꯆꯪꯉꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯒꯥꯡꯇꯤ ꯑꯗꯨꯕꯨ ꯇꯦꯜꯍꯩꯕꯒꯤ ꯀꯥ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯋꯨꯟ ꯑꯃꯗꯤ ꯈꯨꯂꯥꯛꯄꯗꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯇꯦꯜꯍꯩꯕ ꯑꯗꯨꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯦꯅꯩꯅ, ꯏꯕꯨꯡ, ꯏꯕꯨꯡ, ꯇꯥꯔꯕ꯭ꯔꯣ? ꯏꯕꯨꯡ ꯒꯥꯡꯇꯤ ꯂꯥꯛꯏ, ꯏꯕꯨꯡꯒꯤ ꯑꯅꯥꯕ ꯍꯪꯕꯅꯤ꯫ ꯇꯦꯜꯍꯩꯕꯗꯨꯗꯤ ꯇꯥꯗꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯊꯦꯅꯩꯅꯁꯨ ꯒꯥꯡꯇꯤ ꯑꯗꯨ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯒꯥꯡꯇꯤꯅ, ꯃꯔꯨꯞ, ꯁꯤ ꯑꯃꯨꯛꯇ ꯃꯤꯠ ꯑꯗꯨ ꯄꯥꯡꯂꯛꯎ꯫ ꯁꯤ ꯇꯥꯕ꯭ꯔꯥ, ꯏꯇꯥꯎ ꯇꯦꯜꯍꯩꯕ? ꯇꯦꯜꯍꯩꯕꯁꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯑꯝꯃꯤ, ꯃꯔꯨꯞ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯩꯗꯤ ꯆꯪꯂꯛꯄꯒ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯔꯨꯞ ꯍꯣꯏ ꯃꯤꯌꯥꯝ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯄꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯁꯤ ꯌꯥꯝꯅ ꯁꯣꯟꯈ꯭ꯔꯤ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯀꯜꯂꯛꯈꯤꯒꯗ꯭ꯔꯅꯤ? ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯗ꯭ꯔꯤꯗ꯫ ꯒꯥꯡꯇꯤꯅ, ꯀꯔꯤꯒꯤ ꯀꯜꯂꯣꯏꯗꯧꯔꯤꯅꯣ? ꯁꯣꯏꯗꯅ ꯀꯜꯂꯛꯈꯤꯒꯅꯤ ꯏꯇꯥꯎ꯫ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯇꯥꯎꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯉꯣꯟꯗ ꯁꯥꯎꯕꯗꯣ ꯐꯔꯕ꯭ꯔꯥ? ꯇꯦꯜꯍꯩꯕꯅ, ꯀꯔꯤꯒꯤ ꯃꯔꯨꯞꯇ ꯁꯥꯎꯗꯣꯏꯅꯣ? ꯑꯩꯕꯨ ꯅꯉꯣꯟꯗꯒ ꯑꯁꯥꯎꯕ ꯎꯠꯈ꯭ꯔꯕ꯭ꯔꯅꯤ? ꯒꯥꯡꯇꯤ ꯏꯉꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯉꯔꯥꯡ ꯍꯥꯏꯔꯛꯈꯤꯕ ꯀꯌꯥ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯒ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯃꯊꯃꯣꯏꯗ ꯐꯥꯎꯔꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯒꯥꯡꯇꯤꯅ, ꯏꯇꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯔꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ ꯏꯇꯥꯎ, ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯅꯥꯕꯁꯨ ꯐꯔꯝꯂꯨꯀꯣ꯫ ꯇꯦꯜꯍꯩꯕꯁꯨ, ꯍꯣꯏ ꯐꯔꯦ ꯏꯇꯥꯎ, ꯑꯩꯁꯨ ꯑꯁꯨꯃꯛ ꯂꯩꯍꯧꯔꯒꯦ꯫ ꯑꯗꯣ ꯈꯔ ꯇꯣꯏꯅꯗꯤ ꯂꯥꯛꯎꯀꯣ꯫ ꯅꯈꯣꯏ ꯃꯤꯌꯥꯝ ꯂꯥꯛꯂꯕꯗꯤ ꯋꯥꯈꯜ ꯑꯁꯤ ꯈꯔ ꯆꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯇꯦꯜꯍꯩꯕ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯑꯝꯃꯤ꯫ ꯊꯦꯅꯩ ꯑꯗꯨꯁꯨ ꯇꯦꯜꯍꯩꯕꯒꯤ ꯃꯁꯥꯇꯕꯨ ꯀꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯦꯕꯥ ꯁꯤꯕꯤ ꯅꯤꯡꯊꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯤ ꯑꯋꯨꯟ ꯑꯗꯨꯁꯨ ꯇꯦꯜꯍꯩꯕꯅ ꯃꯁꯥ ꯈꯔ ꯐꯔꯛꯄꯁꯤꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯊꯥꯗꯣꯔꯛꯄ ꯀꯨꯏꯔꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯃꯅꯤ꯫ ꯈꯨꯂꯥꯛꯄꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯊꯦꯅꯩ ꯑꯗꯨꯅ
ꯃꯪꯒꯣꯜꯗ ꯍꯥꯎ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯦꯜꯍꯩꯕꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯁꯦꯅꯥꯄꯇꯤ ꯁꯦꯅꯥꯄꯇꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯃꯍꯥꯔꯥꯅꯤ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯒꯤ ꯃꯁꯥꯗ ꯁꯣꯛꯀꯅꯨ ꯍꯥꯏꯗꯅ ꯂꯥꯎꯔꯛꯏ ꯊꯦꯟꯅꯩ ꯑꯗꯨꯁꯨ ꯃꯕꯨꯡ ꯇꯦꯜꯍꯩꯕꯗꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯅ ꯊꯨꯅ ꯌꯥꯡꯅ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯗꯨꯗꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯏꯔꯤꯛ ꯀꯌꯥ ꯑꯃ ꯀꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨꯗꯤ ꯄꯥꯡꯗꯨꯅ ꯂꯩꯔꯝꯗꯦ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯊꯦꯟꯅꯩꯅ ꯏꯕꯨꯡ ꯏꯕꯨꯡ ꯁꯤ ꯍꯧꯒꯠꯂꯣꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯃꯪꯗ ꯀꯔꯤ ꯀꯔꯤ ꯎꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯅ ꯂꯋꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯄꯣꯞ ꯄꯣꯞ ꯍꯥꯏꯗꯅ ꯊꯥꯕꯤꯔꯛꯂꯝꯃꯤ ꯇꯦꯜꯍꯩꯕꯗꯨꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ ꯍꯥꯏꯗꯅ ꯊꯦꯟꯅꯩ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯊꯦꯟꯅꯩꯅ ꯏꯕꯨꯡ ꯏꯕꯨꯡ ꯑꯩꯅ ꯊꯦꯟꯅꯩꯅꯤ ꯏꯕꯨꯡ ꯀꯔꯤ ꯃꯪꯂꯨꯔꯒꯦ ꯇꯦꯜꯍꯩꯕꯅ ꯑꯣ ꯋꯥꯈꯜ ꯑꯃ ꯏꯁꯟ ꯅꯪ ꯑꯣꯏꯔꯦꯀꯣ ꯃꯪ ꯑꯃ ꯃꯪꯂꯨꯔꯤ ꯅꯪ ꯅꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ ꯊꯦꯟꯅꯩ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡꯒ ꯐꯥꯔꯛꯄꯒ ꯃꯕꯨꯡꯅꯤ ꯍꯥꯏꯔꯕꯁꯨ ꯄꯥꯈꯪ ꯑꯃꯅ ꯌꯥꯝ ꯅꯛꯁꯤꯟꯅ ꯃꯁꯥꯗ ꯁꯣꯛꯂꯛꯄꯁꯤꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯤꯍꯨꯜ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯊꯤꯜ ꯀꯌꯥꯗꯤ ꯐꯥꯎꯖꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅ ꯐꯝꯖꯤꯜꯂꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ ꯏꯕꯨꯡ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯇꯦꯜꯍꯩꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯟ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯠꯂꯝꯕꯤ ꯆꯥꯏꯕꯤ ꯑꯗꯨꯒ ꯁꯑꯣꯡꯁꯤꯗ ꯃꯁꯛ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯃꯥꯟꯅꯩ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯈꯤꯕꯒ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯝꯕꯁꯤꯗ ꯑꯩꯗꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅꯤ ꯍꯥꯏꯗꯅ ꯈꯜꯂꯨꯔꯤ ꯊꯦꯟꯅꯩꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡ ꯏꯕꯨꯡꯁꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤꯕꯗꯤ ꯇꯦꯜꯍꯩꯕꯅ ꯅꯠꯇꯦ ꯏꯆꯟ ꯑꯩ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯂꯒꯅꯤ ꯉꯁꯤ ꯍꯦꯛꯇꯃꯛ ꯅꯕꯨꯡꯅ ꯂꯤꯕꯗꯤ ꯉꯝꯂꯣꯏ ꯊꯦꯟꯅꯩꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯔꯤꯕꯅꯣ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯌꯦ ꯏꯕꯨꯡꯅ ꯅꯣꯡꯃ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯍꯜ ꯑꯗꯨꯗ ꯃꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯏꯄꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯤꯕꯤꯕꯅꯤ ꯇꯦꯜꯍꯩꯕ ꯈꯨꯟꯊꯣꯛꯂꯦꯝꯕ ꯍꯥꯏꯗꯅ ꯀꯧꯏ ꯍꯥꯏ ꯃꯤꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯑꯃꯗ ꯍꯦꯛꯇꯃꯛ ꯊꯣꯟꯕꯁꯨ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯕꯨꯡꯅ ꯇꯦꯜꯍꯩꯕ ꯀꯧꯔꯤꯕꯁꯤ ꯅꯤꯡꯊꯧꯒꯤ ꯏ ꯑꯣꯏꯕꯒꯤꯔ ꯏꯕꯨꯡ ꯇꯦꯜꯍꯩꯕꯅ ꯏꯆꯟ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯇꯦꯜꯍꯩꯕ ꯀꯅꯥꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯦꯜꯍꯩꯕ ꯊꯣꯜꯂꯤꯕ ꯊꯦꯟꯅꯩꯅ ꯀꯔꯤꯅꯣ ꯏꯕꯨꯡꯒꯤ ꯋꯥꯐꯝꯁꯤꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯦꯜꯍꯩꯕ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯈꯪꯅꯈ꯭ꯔꯤ ꯑꯗꯨꯒ ꯏꯕꯨꯡꯅꯁꯨ ꯅꯁꯥꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯄꯥ ꯈꯨꯜꯂꯥꯛꯄꯒꯤ ꯃꯐꯝꯗ ꯇꯦꯜꯍꯩꯕ ꯍꯥꯏꯗꯨꯅꯁꯨ ꯁꯛ ꯇꯥꯛꯈ꯭ꯔꯤꯕꯗꯨꯗꯤ ꯏꯕꯨꯡꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟ ꯃꯌꯥꯝꯅ ꯀꯧꯅꯔꯤꯕꯅꯤ ꯇꯦꯜꯍꯩꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯇꯦꯜꯍꯩꯕ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯇꯦꯜꯍꯩꯕꯅ ꯃꯀꯣꯛ ꯄꯥꯏ ꯆꯃꯝꯅꯅ ꯂꯩꯔꯤꯉꯩ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯊꯦꯟꯅꯩꯅ ꯏꯕꯨꯡ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯨꯡ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯋꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯕꯨꯡꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯋꯥꯗꯣ ꯅꯆꯜꯒꯤ ꯏꯐꯝꯗ ꯈꯪꯍꯜꯂꯣ ꯇꯦꯜꯍꯩꯕꯅ ꯏꯆꯟ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯒꯅꯣ ꯑꯩꯕꯨ ꯑꯩꯅ ꯇꯦꯜꯍꯩꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯛ ꯇꯥꯛꯈ꯭ꯔꯤꯕ꯭ꯔꯅꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯩ ꯉꯥꯎꯔꯤ ꯀꯔꯤꯅꯣ ꯍꯣ ꯅꯣꯡꯗꯝꯕ ꯅꯪ ꯃꯤꯐꯝꯗ ꯇꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯇꯦꯜꯍꯩꯕ ꯋꯥꯈꯜꯅ ꯈꯟꯐꯝ ꯈꯪꯗꯅ ꯍꯧꯈꯤꯕ ꯀꯌꯥ ꯀꯥꯎꯊꯣꯛꯄ ꯅꯤꯡꯁꯤꯡꯕ ꯊꯣꯛꯈꯤꯗꯕꯁꯤꯗ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯥꯡꯊꯣꯜ ꯃꯆꯤ ꯑꯗꯨꯗ ꯀꯟꯅ ꯌꯩꯁꯤꯟꯖꯔꯤ ꯑꯁꯣꯛꯄ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯆꯦꯟꯊꯔꯛꯂꯤ ꯊꯦꯟꯅꯩ ꯑꯗꯨꯅꯁꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨꯕు ꯀꯟꯅ ꯌꯥꯜꯂꯤ ꯀꯟꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯇꯦꯜꯍꯩꯕ ꯑꯗꯨꯕꯨꯁꯨ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯣꯛꯍꯤꯛꯅꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯦꯟꯅꯩꯅ ꯏꯕꯨꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯛꯈꯪꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯤ ꯑꯩꯅ ꯏꯕꯨꯡꯕꯨ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯈꯤꯕꯗꯨꯅꯔ ꯁꯤ ꯅꯆꯟꯕꯨ ꯅꯆꯤꯜ ꯄꯦꯟꯅ ꯁꯩꯕꯤꯔꯣ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯕꯤꯔꯣ ꯁꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯨꯏ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯔꯨꯏ ꯇꯦꯜꯍꯩꯕ ꯑꯗꯨꯁꯨ ꯊꯦꯟꯅꯩ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯁꯤꯟꯊꯖꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯊꯦꯟꯅꯩꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ ꯊꯦꯟꯅꯩꯅ
ꯅꯪ ꯌꯥꯝꯅ ꯐꯠꯇꯤꯌꯦ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯋꯥꯍꯜ ꯀꯌꯥꯁꯤ ꯍꯥꯏ ꯇꯦꯜ ꯍꯩꯕꯗꯨꯗ ꯃꯆꯤꯜ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯗꯨꯅ ꯃꯊꯕꯥꯛ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯗꯛ ꯗꯛ ꯂꯥꯎꯅ ꯁꯨꯖꯤꯜꯂꯤ ꯇꯦꯜ ꯍꯩꯕꯅ ꯅꯥꯏꯗ ꯃꯤꯅ ꯅꯥꯔꯤꯉꯩꯁꯤꯗ ꯑꯩ ꯑꯣꯏꯗꯕ ꯍꯥꯏꯗꯦꯀꯣ ꯊꯦꯟꯅꯩꯅ ꯏ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯗꯤ ꯅꯪ ꯀꯅꯥꯅꯣ ꯇꯦꯜ ꯍꯩꯕꯅ ꯏꯁꯜ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯅꯕꯨꯡꯁꯤ ꯌꯥꯝꯅ ꯋꯥꯔꯤ ꯅꯪꯅ ꯈꯪꯅꯤꯡꯕꯗꯣ ꯅꯣꯡꯃ ꯂꯣꯏꯅꯃꯛ ꯂꯤꯔꯒꯦꯀꯣ ꯁꯥꯎꯕ꯭ꯔꯥ ꯊꯦꯟꯅꯩꯅ ꯁꯥꯎꯗꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯗꯣ 이봉기 밍도 ꯀꯔꯤ ꯀꯧꯕꯒꯤ ꯑꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯇꯦꯜ ꯍꯩꯕꯅ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯄꯥꯝꯍꯩꯕ ꯀꯧꯏ ꯑꯗꯣ 이봉 ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯗ ꯌꯥꯔꯦꯀꯣ ꯊꯦꯟꯅ ꯍꯣꯏ ꯑꯗꯨꯗꯤ 이봉ꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ 이paꯁꯨ ꯍꯜꯂꯛꯂꯒꯅꯤ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯤꯔꯨꯈꯤꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯤ ꯁꯥ ꯎꯆꯦꯛ ꯀꯌꯥꯁꯨ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯡꯅꯔꯛꯂꯤ ꯁꯪꯒꯨ ꯊꯦꯟꯅꯩ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯊꯦꯜ ꯑꯣꯏꯅꯕꯒꯤꯗꯃꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯁꯦꯝ ꯁꯥꯖꯔꯤ ꯃꯄꯥ ꯈꯨꯂꯥꯛꯄ ꯑꯗꯨꯁꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯑꯝꯃꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯛꯑꯝꯃꯤ ꯑꯗꯨꯒ ꯊꯦꯟꯅꯩꯗ ꯊꯦꯟꯅꯩ ꯀꯔꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯂꯤꯕꯅꯣ ꯊꯦꯟꯅꯩꯅ 이ꯄꯥ ꯑꯩꯈꯣꯏꯒꯤꯅ ꯁꯧꯒ꯭ꯔꯤ ꯑꯃꯅꯤ ꯉꯥ ꯑꯃ ꯊꯥꯛꯂꯒ ꯆꯝꯅ ꯊꯣꯡꯂꯒꯦ ꯑꯗꯨꯒ 이봉기ꯅ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯄꯤꯔꯒꯦ ꯈꯨꯂꯥꯛꯄꯅ 이ꯕꯦꯝꯃ ꯁꯧꯒ꯭ꯔꯤ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯔꯁꯤ 이पाꯅ ꯄꯨꯔꯛꯂꯤꯕ ꯉꯥ ꯑꯁꯤ ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯂꯣ ꯃꯣꯔꯣꯛ ꯌꯥꯎꯗꯅ ꯆꯝꯅ ꯐꯨꯠꯇꯨꯅ ꯆꯥꯔꯁꯤ ꯅꯕꯨꯡꯁꯨ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯈꯣꯡꯗ꯭ꯔꯨꯝ ꯆꯝꯐꯨꯠ ꯆꯥꯕꯗ ꯆꯥꯅꯤꯡꯂꯝꯂꯔꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤꯀꯣ ꯉꯥꯏꯈꯣꯅꯤ ꯅꯕꯨꯡ ꯇꯦꯜ ꯍꯩꯕꯗꯤ ꯀꯔꯤ ꯇꯧꯔꯤ ꯄꯣꯊꯥꯔꯤꯕ꯭ꯔꯥ ꯊꯦꯟꯅꯩꯅ 이ꯄꯥ ꯉꯁꯥꯏ ꯃꯈꯩ ꯑꯩꯒ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯕꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯂꯩꯍꯧꯕꯅꯤ ꯑꯗꯣ 이ꯄꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯆꯪꯕꯤꯔꯛꯑꯣ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ ꯈꯨꯂꯥꯛꯄꯅ ꯀꯔꯤ ꯃꯇꯥꯡꯅꯣꯅꯤ ꯅꯕꯨꯡ ꯀꯔꯤ ꯇꯧꯔꯕ ꯍꯥꯏꯌꯨ ꯇꯥꯁꯤ ꯊꯦꯟꯅꯩꯅ 이ꯄꯥ 이봉도 ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯕꯗ 이봉ꯅ ꯇꯦꯜꯍꯩꯕ ꯀꯧꯔꯤꯕꯁꯤ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯔ ꯀꯔꯤꯒꯤ ꯇꯦꯜꯍꯩꯕ ꯍꯥꯏꯅ ꯀꯧꯔꯤꯕꯅꯣ ꯍꯪꯂꯨꯕꯅꯤ ꯑꯗꯨꯗ ꯃꯥꯕꯨ ꯀꯅꯥꯅ ꯇꯦꯜꯍꯩꯕ ꯀꯧꯏ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗ ꯑꯩꯅ 이봉ꯅ ꯈꯨꯟꯖꯥ ꯃꯤꯌꯥꯡꯒꯤ ꯃꯃꯥꯡꯗ ꯑꯃꯗꯤ 이ꯄꯥ ꯈꯨꯂꯥꯛꯄꯗ 이봉ꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯇꯦꯜꯍꯩꯕ ꯀꯧꯏ ꯍꯥꯏꯗꯨꯅ ꯁꯛꯇꯥꯈꯤꯕꯗꯨꯗ ꯍꯥꯏꯔꯨꯕꯅꯤ ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯥꯡꯊꯣꯜ ꯑꯁꯤꯗ ꯊꯣꯝꯖꯤꯟꯖꯔꯤꯕꯅꯤ ꯃꯥꯁꯤ ꯋꯥꯈꯜ ꯇꯥꯗꯦꯕ꯭ꯔꯥ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯕꯒꯨꯝꯅꯁꯨ ꯇꯧꯏ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗ꯭ꯔꯤ 이ꯄꯥ ꯑꯩꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯔꯤꯕꯅꯣ ꯍꯪꯂꯨꯕꯅꯤ ꯑꯗꯨꯕꯨ 이ꯄꯥ ꯃꯍꯥꯛꯇꯤ ꯄꯥꯝꯍꯩꯕ ꯀꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ 이ꯄꯥ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯏ ꯈꯨꯂꯥꯛꯄꯅ ꯑꯁꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ ꯊꯣꯛꯂꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ ꯅꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗꯗꯤ ꯏꯄꯥꯅ ꯄꯦꯜꯂꯍꯩ ꯐꯔꯦ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯁꯤꯜꯂꯨꯔꯣ ꯅꯕꯨꯡꯅ ꯀꯔꯤꯅꯣ ꯈꯔ ꯆꯥꯕ ꯌꯥꯅꯕ ꯑꯁꯨꯝꯅ ꯊꯦꯟꯅꯩ ꯑꯗꯨꯅ ꯇꯦꯜ ꯍꯩꯕ ꯑꯗꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯅꯥꯏꯅ ꯁꯦꯕꯥ ꯁꯤꯕꯤ ꯀꯌꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯕꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄꯁꯨ ꯈꯔ ꯉꯝꯖꯤꯔꯛꯂꯝꯃꯤ ꯃꯊꯟꯗ ꯆꯥꯕ ꯊꯛꯄꯁꯨ ꯉꯝꯂꯛꯂꯤ ꯇꯧꯕꯇꯕꯨ ꯃꯗꯣꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯖꯕ ꯑꯗꯨꯗꯗꯤ ꯉꯝꯖꯗ꯭ꯔꯤ ꯇꯦꯜꯍꯩꯕꯅ ꯃꯐꯝ ꯃꯔꯥꯡ ꯀꯔꯤꯁꯨ ꯈꯪꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯔꯛꯄꯗ ꯈꯨꯂꯥꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯆꯥ ꯑꯁꯤꯕꯨ ꯑꯁꯨꯃꯛ ꯋꯥꯈꯜ ꯇꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯋꯥꯖꯔꯝꯃꯤ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯀꯨꯝꯍꯩ ꯆꯕꯥꯡꯄꯨꯠ ꯑꯁꯤꯕꯨꯅ ꯀꯔꯝꯅ ꯇꯧꯕ ꯌꯥꯝꯅ ꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯇꯦꯜꯍꯩꯕꯗꯣ